Hello ma'am, iyong tabiriba ma'am punamapu Mandaadailyvlogs na taramna ong seri. Ngasi ay napudun lang ba film South action movie Pushpa 2 The Rules kawi. Film masi hasak kiba December date 5 release to kiba action movie amani. Film masi ki director ki maming Su Kumar kawi. Atunga film ki producer na Nabin Yanini and Y Ravi Shankar. Haiba film masi Google users na 87% like tauba aduga IMDb na 6.8 out of 10 da. Aduga film namba matamda jangkiba mahaki budget asina 400 to 500 crore jangki haiduna piri aduga film asina release tawba ani suba numita 400 crore yonkre ahanba Pushpa haiba movie thokiba part 1 ge adudagi hena amuka hena yengba nungaiba Pushpa 2 ni Pushpa ahanbada Pushpa ki dialogue ni Pushpa se flower nate fire ni hai adubu haiba Pushpa 2 asidadi wildfire oikre Haiba film masi pung ahunga minute kun chapna sangba aduki matik yengba nungaiba yamna entertainment oiba movie amani movie ki wari se hokjinga aina mayamda haijaningba mana aigi channel sa hanba lakpa oiragadi channel asibu like tawbiramo subscribe amamtong tuksanbiramo haina aina mayamda amuka hanna haijari adu phare mayam hojik wari asi liba haujarage film gi ahanba sinda Japan da ule Japan da container mayam ama lal chandal gi u pambi u makak makak sin mayam ama punlaga lairamba ui aduda Pushpa su makhong adu punduna hariba mafam asida lairam adubu Pushpa na mafam aduda maron khangadabagi Japanese maron khangdabadagi mahak kadaidagi lakpano haibana chingba kaya ama thigatlam adugi matungda Pushpa na mahariba mafam asida Japanese mayam asiga aduki matik akanba fighting ama tawrami fighting asi kari tawribano hairagadi ngasai lal chandal gi using asi tha mari manga chukna makoina phajalaga makhoi gi paisa awatpa pidabadagi Pushpa masamak mafam asida lakpa natradi upai leitabagi lakpa oiduna lairami aduda mafam asida akanba fighting asi tawnaramibani aduda fighting aduda Pushpa asi nomaina panduna mafam adudagi ising aduda tasankirami adugi mathangi sinda yengpa matamdadi mase Pushpa gi mamang oiduna lairami Pushpa baw ase hoji syndicate ki leader ama oikhare la chaldan using asibu kadaida thagadabuna kamaina thagani haibana chingba khudingma asi mahana decide tawrami haibadi Pushpa asina makhoi gi leader ama oiduna lairami aduga magi yeknabasu mayam ama lairami makhoi gi manungda khwaidagi number 1 da Bhagat Singh Shekhawat IPS ni ahanba part 1 da Pushpa na Shekhawat asi mafi maro loina laukthokchana chelhalami adugi damakta laman khunabagi damakta Shekhawat asina siba kidabida mahaki mathwai khubakta haftuna mana su plan ama tawrami aduga Pushpa gi thabak suriba nupa simyam aduna jungle da o adubu chandal haidi lal chandal gi o se ship tawna ba suba chatpa myam marak aduda Shekhawat masamaksu thabak suba labor gi ama saduna makhoi myam gi marakta masu chatlami aduga plan tawduna Pushpa gi thabak suriba mayam adubu man loina pharami aduga hudatuna makhoi punna chani ga kunthra ma jail da loina pharaga thamlami masigi matungda Pushpa gi entry tawr e jail aduda Pushpa na jail da lakpa matamda Shekhawat ti leitre aduda Pushpa na hariba makhoi chani gi kunthra dagi sumna tangi amekhak loba laibani hariba nupa amsa adugi mamingna Sinu kawi haibadi Sinu ki ngasi asi luhongba numini aduda mana Sinu bu puduna chatke tawba matamda Sinugi masaduda police na phubagi dak ama tarami adudagi Pushpa na mathang makhoi punna chani kunthramak loina check tawba matamdadi makhoi gi body duda loina phubagi dak tarami aduda Pushpa na mafam da lariba police inspector duda hairami makhoi na chani kunthra asida phuribase makhoi da phuba nate Pushpa da phubani aduna aina makhoi chani kunthramak punna purani haiduna hairami aduda inspector lariba nupa aduna hairai karigumba makhoi ase punna pugi taragadi makhoi gi thabak asichu ngasidagi loina tatlani hairami aduda Pushpa na mafam adugi station aduda lairiba police khudingmak loina line da lephalamaga makhoi gi service kayam watliba aduga retire chatpa matamda lupa kaya phangadaba haibana chingba calculation hotuna mafam aduda station aduda lairiba police khudingmak loina retirement ohenkhirami adugi matung Pushpa na station adudagi thokhraba matungda Shekhawat station aduda lakpa matamdadi police station adu ihang hangaga kanagumba amata leiramde anchi ubada Shekhawat na khangkhre madudi magi station da lairiba police khudingmak Pushpa na loina laikhare haibase Pushpa si illegal thabak tawi adubu tawragasu mahaki thabak tawriba mahaki damakta paisa paijadaba nomagi suraga charaga tanjaba kangugi damaktadi makhoi gi lepi aduga loina na mahaki nupi Siribali sumana yamna nungsijai mathangi sinda Siribali na mandir da puja tawnabagi damakta sorgi haibadi luhuk amadi sana lupana chingba payama puraktuna mandir da laklami haiba mandir aduda Pushpa gi pokminadaba mayamba moli su leirami aduga moli na Siribali da hairami nangna isorgi puja phana
ꯇꯧꯔꯕꯒꯁꯨ ꯅꯪꯒꯤ ꯍꯥꯏꯕꯗꯤ ꯅꯪ ꯀꯔꯝꯕ ꯒꯣꯇ꯭ꯔꯅꯣ ꯅꯪꯒꯤ ꯀꯔꯤ ꯁꯔꯅꯦꯝꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯔꯂꯤꯒꯤ ꯃꯆꯥꯅꯨꯄꯤ ꯀꯥꯕꯦꯔꯤꯅꯗꯤ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯃꯈꯣꯏꯒ ꯃꯔꯤ ꯃꯇꯥ ꯑꯣꯏꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ, ꯑꯗꯨꯒ ꯁꯤꯔꯕꯂꯤꯕꯨ ꯏꯟꯗꯣꯝꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯨꯔꯂꯤꯅꯗꯤ ꯀꯥꯕꯦꯔꯤꯗ ꯃꯈꯣꯏꯒ ꯄꯨꯟꯒꯅꯨ, ꯇꯤꯟꯅꯒꯅꯨ, ꯃꯈꯣꯏꯒ ꯆꯪꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯁꯄꯥ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯔꯕꯂꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯃꯥꯅ ꯍꯥꯏꯕ ꯋꯥ ꯌꯥꯝꯅ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯁꯄꯥ ꯑꯁꯤ ꯉꯁꯤ ꯁꯤꯗꯄꯥꯒ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯁꯤꯑꯦꯝꯒ ꯎꯅꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯁꯤꯔꯕꯂꯤꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯁꯤꯑꯦꯝ ꯎꯅꯕ ꯆꯠꯄꯗꯨꯗ ꯁꯤꯑꯦꯝꯒ ꯂꯣꯏꯅꯅ ꯐꯣꯇꯣ ꯑꯃ ꯅꯝꯃꯛꯑꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯆꯧꯔꯕ ꯍꯣꯜ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯆꯥꯎꯅ ꯐꯣꯇꯣ ꯑꯗꯨ ꯁꯤꯟꯇꯣꯛꯇꯨꯅ ꯊꯦꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯨꯁꯄꯥꯅꯁꯨ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯁꯄꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯀꯥꯟꯗꯗꯤ ꯂꯣꯏꯅ ꯑꯣꯟꯅꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯁꯤꯟꯗꯤꯀꯦꯠꯇꯒꯤ ꯁꯤꯑꯦꯝꯗ ꯐꯟꯗꯤꯡ ꯇꯧꯖꯔꯒꯁꯨ ꯁꯤꯑꯦꯝꯅ ꯄꯨꯁꯄꯥꯒ ꯐꯣꯇꯣ ꯅꯝꯃꯤꯟꯅꯕ ꯑꯁꯤ ꯌꯥꯔꯝꯗꯦ꯫ ꯃꯐꯝꯗꯨꯗ ꯁꯤꯑꯦꯝꯅ ꯍꯥꯏꯔꯝꯃꯤ, ꯈꯣꯡꯎꯞ ꯑꯁꯤ ꯈꯣꯡꯗ ꯈꯛꯇꯪ ꯇꯣꯡꯉꯒꯗꯤ ꯐꯩ, ꯈꯨꯠꯇ ꯇꯣꯡꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯔꯕꯂꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯥꯅ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯁꯄꯥ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯦ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯥꯅ ꯁꯤꯗꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯤꯑꯦꯝ ꯑꯣꯏꯔꯝꯕ ꯇꯥꯔꯒꯁꯨ ꯅꯪꯁꯨ ꯑꯩꯒ ꯐꯣꯇꯣ ꯅꯝꯃꯤꯒꯗ꯭ꯔꯥ ꯅꯝꯃꯤꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯗ ꯁꯤꯗꯄꯥꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯕꯒꯤ ꯅꯝꯃꯤꯟꯅꯔꯣꯏꯗꯣꯏꯕ, ꯑꯩ ꯁꯤꯑꯦꯝ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯪꯁꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯐ꯭ꯔꯦꯟꯒ ꯐꯣꯇꯣ ꯅꯝꯃꯤꯟꯅꯕꯗ ꯑꯩ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯄꯨꯁꯄꯥꯅ ꯁꯤꯗꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯅꯪ ꯃꯊꯪꯒꯤ ꯁꯤꯑꯦꯝ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯇꯧꯔꯣ ꯍꯥꯏꯗꯅ ꯄꯨꯁꯄꯥꯅ ꯁꯤꯗꯄꯥꯗ ꯗꯥꯏꯔꯦꯛ ꯍꯪꯉꯝꯃꯤ, ꯅꯪ ꯁꯤꯑꯦꯝ ꯑꯣꯏꯕ ꯃꯇꯝꯗ ꯄꯩꯁꯥ ꯀꯌా ꯆꯪꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯁꯤꯗꯄꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯣꯔ 100ꯃꯨꯛꯇꯤ ꯆꯪꯕ ꯌꯥꯏ ꯍꯥꯏꯅ꯫ ꯑꯗꯨꯗ ꯄꯨꯁꯄꯥꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯉꯣꯟꯗ ꯀꯔꯣꯔ 500 ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗꯄꯥ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯄꯨꯁꯄꯥꯅ ꯁꯤꯗꯄꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔꯕꯨ ꯎꯅꯕ ꯆꯠꯅꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯤꯗꯄꯥꯅ ꯄꯨꯁꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔꯗ ꯃꯥꯕꯨ ꯁꯤꯑꯦꯝ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯁꯄꯥꯅ 25 ꯀꯔꯣꯔꯒꯤ ꯁꯣꯐꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯁꯤꯗꯄꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯣꯔ 15 ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯛꯀꯗꯧꯕ ꯅꯠꯇꯦ, ꯀꯔꯣꯔ 500 ꯆꯪꯗꯣꯔꯤꯕꯅꯤ, ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯄꯩꯁꯥ ꯌꯦꯜꯂꯒꯗꯤ ꯀꯝꯗꯧꯒꯅꯤ, ꯍꯦꯟꯅꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯁꯄꯥꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯨꯁꯄꯥꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯗꯄꯥꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯄꯨꯁꯄꯥ ꯑꯁꯤ ꯅꯦꯁꯅꯦꯜ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯁꯄꯥꯅ ꯃꯥꯒꯤ ꯂꯥꯜ ꯆꯟꯗꯜꯒꯤ ꯎꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯃꯨꯔꯒꯟꯗ ꯇꯧꯔꯝꯃꯤ, ꯍꯥꯏꯕꯗꯤ 1 ꯀꯨꯏꯟꯇꯜ ꯌꯣꯟꯕ ꯃꯇꯝꯗ ꯁꯨꯞꯅꯇꯪꯒꯤ ꯀꯔꯣꯔ 1.5 ꯈꯛ ꯐꯪꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯄꯨꯕ ꯇꯥꯔꯒꯗꯤ ꯀꯔꯣꯔ 2ꯗꯒꯤꯅ 2.5 ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯁꯄꯥꯅ ꯏꯊꯦꯡ ꯊꯦꯡꯊꯗꯕꯤꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯌꯥꯝꯅ ꯄꯩꯁꯥ ꯄꯥꯏꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯗꯤꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗ 2000 ꯀꯔꯣꯔ ꯀꯨꯏꯟꯇꯜ ꯂꯥꯜ ꯆꯟꯗꯟꯒꯤ ꯎ ꯑꯁꯤ ꯄꯤꯒꯗꯧꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯁ ꯑꯁꯤꯅ 5000 ꯀꯔꯣꯔ ꯐꯪꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ 2000 ꯀꯔꯣꯔ ꯂꯥꯜ ꯆꯟꯗꯟꯒꯤ ꯎ ꯑꯁꯤ ꯗꯔꯀꯥꯔ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯥꯅ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯑꯦꯛꯇꯤꯚ ꯇꯧꯅꯕ, ꯍꯥꯏꯕꯗꯤ 2000 ꯀꯔꯣꯔ ꯎ ꯑꯗꯨ ꯀꯂꯦꯛ ꯇꯧꯅꯕ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯁꯄꯥꯕꯨ ꯄꯤꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯪꯒꯜ ꯁꯤꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯈꯪꯉꯦ, ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯁꯄꯥ ꯑꯁꯤ 2000 ꯀꯔꯣꯔ ꯂꯥꯜ ꯆꯟꯗꯜ ꯑꯁꯤ ꯃꯄꯥꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯣꯔꯦ ꯍꯥꯏꯕ ꯑꯁꯤ ꯁꯦꯈꯥꯋꯥꯠ ꯉꯁꯥꯏꯒꯤ IPS ꯑꯗꯨꯗ ꯇꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯪꯒꯜ ꯁꯤꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯦꯈꯥꯋꯥꯠꯇ ꯍꯥꯏꯔꯝꯃꯤ, ꯉꯁꯥꯏꯒꯤ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯕꯨ ꯀꯤꯍꯜꯂꯨ, ꯃꯈꯣꯏꯕꯨ ꯙꯝꯀꯤ ꯇꯧ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯎ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯝꯕ ꯊꯕꯛꯇꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯪꯒꯜ ꯑꯁꯤ ꯁꯤꯟꯗꯤꯀꯦꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯁꯨ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯚꯒꯠ ꯁꯤꯡ ꯁꯦꯈꯥꯋꯥꯠꯅ ꯍꯦꯛ ꯇꯥꯕꯒ ꯃꯍꯥꯛꯅ ꯆꯦꯛ ꯄꯣꯁꯠ ꯈꯨꯗꯤꯡꯃꯛꯇ ꯅꯥꯀꯥꯕꯟꯗꯤ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯦꯛ ꯄꯣꯁꯠ ꯑꯗꯨꯗ ꯂꯥꯜ ꯆꯟꯗꯜꯒꯤ ꯇ꯭ꯔꯛ ꯂꯥꯛꯄꯁꯨ ꯎꯕꯗ ꯁꯦꯈꯥꯋꯥꯠ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯀꯤꯗꯕꯤꯗ, ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯇ꯭ꯔꯛꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯂꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯪꯒꯜ ꯁꯤꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝꯅꯗꯤ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔꯁꯤꯡꯗꯨ ꯁꯨꯞꯅꯇꯪꯒꯤ ꯀꯤꯍꯟꯅꯕ ꯈꯛꯇꯪ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯗ ꯁꯦꯈꯥꯋꯥꯠꯅ ꯍꯥꯏꯔꯛꯏ, ꯃꯪꯒꯜ ꯁꯤꯡꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯀꯤꯍꯟꯕꯒꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯃꯌꯥꯝꯒ ꯇꯣꯞ ꯇꯣꯞꯅ ꯈꯔ ꯈꯦꯠꯅꯩ, ꯃꯁꯤ ꯑꯩꯒꯤ ꯀꯤꯍꯟꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯗ꯭ꯔꯒꯗꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯤ ꯑꯃꯨꯛ ꯁ꯭ꯃꯒ꯭ꯂꯤꯡ ꯇꯧꯕꯗ ꯀꯤꯕ ꯐꯥꯎꯔꯔꯣꯏ, ꯑꯗꯨꯅ ꯐꯥꯎꯅꯅꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯟꯗꯤꯀꯦꯠꯀꯤ ꯃꯦꯝꯕꯔ ꯑꯁꯤꯕ ꯌꯥꯎꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ, ꯁꯨꯞꯅꯇꯪꯒꯤ ꯄꯨꯁꯄꯥ ꯈꯛꯇꯪ ꯂꯥꯛꯇꯦ꯫ ꯑꯗꯨꯗ ꯉꯁꯥꯏ ꯃꯪꯒꯜ ꯁꯤꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯤꯗꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯄꯨꯁꯄꯥ ꯑꯃꯗꯤ ꯁꯦꯈꯥꯋꯥꯠ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯤ ꯐ꯭ꯔꯦꯟꯁꯤꯞ ꯑꯣꯏꯍꯜꯂꯣ, ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯄꯨꯁꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯂꯧꯊꯣꯛꯇꯕ ꯌꯥꯔꯔꯣꯏ, ꯃꯥꯕꯨ ꯆꯦꯟꯖ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯗꯄꯥꯅ ꯑꯗꯨꯝꯅ ꯇꯧꯕꯁꯦ ꯄꯥꯝꯗꯕꯅꯤꯅ ꯁꯤꯗꯄꯥ ꯃꯁꯥꯃꯛ ꯁꯦꯈꯥꯋꯥꯠꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯂꯨꯄꯥ 10,00,000 ꯄꯤꯒꯦ,
nang adumana tawgunu hairami aduda Shekhawat masamakna yaramde maramde makna ngasai mamanggi sinda thokiba mahaki ijat adubu makna amu hana amu laman khumnaba hotnabanina aduda sida pana hairami phare adudi nang karigumba Pushpa aduna masamakna laaga nangonda lanjare hairagadi nang yagadra hairami aduda Shekhawatna hairai phare ngasigi party ama sillo hairaduna party ama tawrami aduda Shekhawat asina aduki matik harawarami maramdi Pushpa asi kanata ngasi phawba mana nonjadri lale haidri adubu ngasi Pushpa asina mangonda lale ana haibase mayam mamangda hainingbana mana party asibu silalami aduda Pushpa su mafam maduda laaga hidak mayam ama thaabanina masu gyan taramde पुष्पा aduga भंवर mangal सिंह से sinu amadi माफी mahaki मांगता nupi है makhoi या ahumak फिर नहीं, Pushpa क्योंकि na ngasi पुष्पा mangonda पुष्पा भंवर haidi सिंह से Shekhawata माफी lale मांगता है haigadra या hairodra फिर नहीं, haibana क्योंकि chingba sing पुष्पा asi yamna taningba baga loinana makhoi loina mafam maduda loina pulami sidapa sibali kartik amadi makhoi ahumna amadi syndicate kidamakta afabagi oinabagidamagta Pushpa na Shekhawata lale hainanaba hairami adubu Pushpa su yu kana thakpana ngawbana maram oidina Shekhawata lale hairami adu tabada Shekhawat se atuki matik haraurami adugu mahana madugu record tawduna thamlami aduga marak marakta toina tarami party dudagi mayumda halakpa matamda lambida Pushpa se aduki matik nuaitre mada kainoma masaduna kaino hainadaba ma phawre aduga party du lakleba mayam aduna Pushpa na kamaina lale na hajarino haiduna adu tabada Pushpa se sauningboy kariboy mase amu handuna gari du laklami aduga Shekhawat ki gari aduda kanina speed ta thawduna thomjalami aduda Shekhawat se karino gyan tadabida ma pukhi amada tasankirami aduga pukhi aduda amu Pushpa na kumdhaduna pukhi dugi mapanda leptuna mana aduda number 1 tawsalami aduga Pushpa na Shekhawata hairami Pushpa si brand ni brand aduga Pushpa na Shekhawata challenge sarami aina 2000 crore ꯆꯟꯗꯜꯒꯤ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯑꯩꯅ ꯃꯄꯥꯟꯗ ꯊꯥꯒꯗꯧꯔꯤꯕꯅꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯅꯊꯧꯅꯥ ꯂꯩꯔꯒꯗꯤ ꯅꯪꯅ ꯌꯥꯝꯅ ꯊꯤꯅ ꯀꯩꯅꯣ ꯇꯧꯕ ꯍꯩꯔꯒꯗꯤ ꯅꯪꯁꯦ ꯑꯩꯅ ꯊꯥꯗꯧꯔꯤꯕꯗꯨꯗ ꯅꯪ ꯎ ꯑꯃꯈꯛꯇꯪꯕꯨ ꯅꯪꯅ ꯀꯩꯒꯨꯝꯕ ꯐꯥꯕ ꯉꯝꯃꯕ ꯑꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯔꯤꯁꯤꯅꯤ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯤꯁꯤꯅꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯃꯖꯗꯨꯔ ꯑꯣꯏꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯄꯨꯁꯄꯥꯒꯤ ꯆꯦꯂꯦꯟꯖꯇꯨ ꯁꯦꯈꯥꯋꯠꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯆꯦꯛ ꯄꯣꯁ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯅꯥꯀꯥꯕꯟꯗꯤ ꯇꯧꯗꯨꯅ ꯄꯨꯁꯄꯥꯒꯤ ꯒꯥꯔꯤ ꯂꯥꯛꯄ ꯍꯥꯏꯗꯤ ꯎ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯂꯥꯞꯅ ꯌꯦꯡꯕꯗ ꯃꯥꯅ ꯈꯜꯂꯝꯃꯤ ꯐ꯭ꯂꯥꯏ ꯑꯣꯚꯔ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯈꯥꯒꯤ ꯏꯁꯤꯡ ꯂꯝꯕꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯁꯦ ꯀꯪꯉꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯝꯃꯤ ꯈꯟꯕ ꯇꯧꯕꯒ ꯄꯨꯁꯄꯥꯅꯁꯨ ꯍꯥꯏꯔꯤꯕ ꯂꯝꯕꯤꯗꯨꯗ ꯃꯥꯒꯤ ꯇ꯭ꯔꯛ ꯃꯌꯥꯝ ꯑꯃ ꯊꯧꯔꯛꯂꯝꯃꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯌꯥꯔꯛ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛ ꯇꯧꯁꯤꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯦꯈꯥꯋꯠꯅ ꯃꯗꯨ ꯄ꯭ꯔꯨꯐꯀ ꯂꯣꯏꯅꯅ ꯐꯥꯕ ꯑꯝꯇ ꯉꯝꯍꯧꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯦꯈꯥꯋꯠꯁꯤꯅ ꯀꯤꯗꯕꯤꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯁꯥꯡꯕ ꯑꯃ ꯄꯥꯏꯗꯨꯅ ꯇ꯭ꯔꯛꯁꯤꯡꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯃꯥꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯕꯨ ꯄꯨꯁꯄꯥꯗ ꯀꯠꯂꯤꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯗꯨꯗ ꯄꯨꯁꯄꯥꯅ ꯄꯣꯠ ꯑꯗꯨꯗꯤ ꯃꯥꯡꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯈ꯭ꯋꯥꯏꯒꯤ ꯃꯔꯨ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯇ꯭ꯔꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯣ ꯍꯥꯏꯗꯨꯅ ꯀꯠꯂꯦꯠꯅ ꯑꯃꯨꯛ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝ ꯑꯗꯨꯗ ꯃꯥꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯇ꯭ꯔꯛ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯝꯃꯤ ꯑꯗꯨꯒ ꯁꯦꯈꯥꯋꯠꯅ ꯇ꯭ꯔꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯗ ꯇ꯭ꯔꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯡꯗꯨꯅ ꯇ꯭ꯔꯛ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔꯤꯕ ꯎꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤ ꯎꯕꯗ ꯚꯒꯠ ꯁꯤꯡ ꯁꯦꯈꯥꯋꯠ ꯃꯪꯒꯜ ꯆꯤꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯚꯒꯠ ꯁꯤꯡ ꯁꯦꯈꯥꯋꯠꯅ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯔꯝꯃꯤ ꯁꯤꯒꯤ ꯂꯥꯜ ꯆꯟꯗꯜꯒꯤ ꯎ ꯃꯌꯥꯝ ꯑꯁꯤ ꯄꯨꯁꯄꯥꯒꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯂꯥꯜ ꯆꯟꯗꯜꯒꯤ ꯎ ꯑꯁꯤ ꯂꯥꯜ ꯆꯟꯗꯜ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯍꯩꯅꯧꯒꯤ ꯎꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯔꯝꯗꯤ ꯁꯤꯗ ꯚꯒꯠ ꯁꯤꯡ ꯁꯦꯈꯥꯋꯠꯇ ꯄꯨꯁꯄꯥꯅ ꯐꯨꯜ ꯑꯃ ꯄꯤꯔꯝꯃꯤ ꯒꯤꯐꯇ ꯑꯗꯨꯗ ꯚꯒꯠ ꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯁꯤꯗ ꯐꯨꯜꯁꯦ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨꯅꯤ ꯃꯪꯒꯜ ꯁꯤꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛꯁꯨꯅꯤ ꯍꯥꯏꯔꯝꯃꯤ ꯄꯨꯁꯄꯥꯅ ꯃꯐꯝꯁꯤꯗ ꯍꯥꯏꯔꯝꯃꯤ ꯄꯨꯁꯄꯥꯒꯤ ꯃꯃꯤꯡ ꯇꯥꯔꯒ ꯑꯩꯕꯨ ꯐ꯭ꯂꯥꯋꯔ ꯑꯣꯏꯅ ꯎꯔꯕꯣ ꯅꯤꯡꯉꯨꯔꯕꯣ ꯑꯩꯁꯦ ꯐ꯭ꯂꯥꯋꯔ ꯅꯠꯇꯦ ꯋꯥꯏꯜ ꯐꯥꯌꯔꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯁꯄꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ 2000 crore ꯂꯥꯜ ꯆꯟꯗꯜ ꯑꯁꯤ ꯑꯩꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯇꯧꯔꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯤꯗ ꯄꯨꯁꯄꯥ ꯁꯤꯔꯕꯜꯂꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯣꯜ ꯐꯦꯃꯤꯂꯤ ꯄꯨꯝꯕ ꯃꯥꯇꯥ ꯀꯥꯂꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯃꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯔꯕꯥꯂꯤꯕꯨ ꯀꯣꯛ ꯉꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯄꯥꯅ ꯃꯥꯇꯥ ꯀꯥꯂꯤꯒꯤ ꯁꯛꯇꯝ ꯑꯃ ꯂꯧꯗꯨꯅ ꯃꯥꯇꯥ ꯀꯥꯂꯤꯒꯤ ꯔꯣꯜ ꯂꯧꯗꯨꯅ ꯃꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁꯤꯟ ꯑꯃ ꯗꯥꯟꯁ ꯑꯃ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯄꯨꯁꯄꯥꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯉꯁꯤ ꯃꯥꯇꯥꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥ ꯑꯁꯤ ꯅꯨꯄꯥ ꯄꯥꯝꯗꯦ ꯑꯩ ꯅꯨꯄꯤ ꯑꯣꯏꯅ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯃꯥ ꯍꯌꯦꯡ ꯆꯥꯎꯔꯒ ꯂꯨꯍꯣꯡꯉꯒ ꯃꯍꯥꯛꯀꯤ ꯁꯔꯅꯦꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯒꯅꯤ
nupa oiragadi mahakki sarname adu aina piba ngamloi haidana makhoi ani mafam aduda mathamo sokna mata kalida macha nupi oina pibiyo haidana nijarame aduga mafam asida mi khara laktuna Pushpa gi miyambagi Murli gi macha nupi Kaveri aduda misbehave torame aduda mafam aduda yamna chawdana Pushpa na makhoi adubu aduki matik yengba yamna nungairaba mafam asida sin fighting ama tawnarame fight toraba matungda Pushpa gi miyamba pominadaba moyamba Murli du mafamdana laktuna hairame nangna asumna tawraga aina nangbu aigi inaw nupa sakna lawsan tawba nate nangna asumna tawragasu nangna napagi maming phangoi nang adum nang masak khangdaba nanggi sarname leitaba misak ama adum oigani haina man hairam masi tabada Sibalina aduki matik sawdana Sibalina Murli da aduki matik nganglame atugi matungda ngasai Kaveri da misbehave tawba nupasing adubu Murlina mapana Kaveri gi mapana makhoi adubu maru tangkhai ama kokthatuna mangak samda sendal nanduna mafam aduda khongoinaram mathanggi sinda Mangal Sinu amadi mahakki nupi aduga IPS Bhagat Singh Shekhawat makhoi ahum punna CM gi manakta chatlami aduga makoina CM da hairami karigumba Pushpa na Lal Chandal gi u lising ani crore lising ani hena pudori base border part tawgi taragadi nangi CM gi kursi dusu change tawba yai nangdu CM dagi tatpa yai hairami madu tabada CM duna Lal Chandal gi u sing adubu border cross tawdanaba hairami hariba Lal Chandal gi u sing asi Rameswaram fauduna Sri Lanka da chatkadoribani maramdi Rameswaram dagi Sri Lanka phauba asi suknatangi kilometer 19 khatang oirami IPS Shekhawat asisu Rameswaram phaubadi chatlamni adubu makoina Lal Chandal gi using adudi phaba ngamlamde maramdi hariba using asi ship adugi makha ising manungda leirami akoigi potsing adubu deliver tawkhraba matungda paisa mayam ama phanglami madu ubada Pushpa na aduki matik harawrami aduga hariba paisa sing asi MLA singda pinabagidamakta sofa manungda loina haptuna fit tawrami adugi matungda sofa sing adu MLA singi mayumda loina thilami habadi haji Pushpa na MLA sing asisu paisa na loina laikhre haribani aduga IPS Shekhawat asi mahak asi condition yamna phatlamdre maramdi magi manakta karimta leitre hojiti sarkar su magi oidre Pushpa na loina laikhrabanina ma transfer tu chatpa yare aduga magi manakta ngasai haino gi u sing adu leiriba sing adudi Chandal gi u sing natabanina mana matuda mai loina thadoe aduga adugi maraktuda masu yaukirami aduna haji Shekhawat asisu leitre habadi film asida ma siri habasidi utri adubu mathangi sinda yengasi mase hinglibra natragana hingoidabra haibase mathangi sinda hojik CM su change tawgre haji Sidapana CM oikhre aduga ngasai Pushpa na promise tawkhiba mathangi chahi gi 24 July da CM ai yumda khudakta yumda lakani aduga chaksu chaminagani aduga photo su namgani haiba do adumna 24 July da Sidapa se Pushpa gi mayumda laktana chak chaminarami aduga photo su namlami aduga Sidapa na Sibralida hairami nangna CM gi photo ama namoo haibaduna CM direct change tawkhre hairam aduga ngasi mafam masida Pushpa na party macha ama thamlami aduga hariba party asi makhoi punna yamna harauna celebrate tawrami aduga party asi ngasi atai karisu nate Sriballi gi birthday oirami aduga Sidapa sina CM oijabagi wani aduga system asidi Pushpa na loina chalaiba oirami adugi matung mathangi sinda Pushpa gi mataima Murli gi nupi laktuna Pushpa da hairami Kaveri asu masak khangdaba miyoi khrana kidnap tawkhre aduga mahaku hingna pamadi lupa crore ani ready taw hairi haram madugi matungda Pushpa na live new channel da chatuna live da mana announce tawrami pung amagi matam piduna pung amagi manungda Kaveri bu pharaga puraga chatliba makhoi sing adu yam thuna Kaveri bu tekta katna puraktragadi raba hairaga makhoi loin hatkani haina hairam aduga hairiba wafam aji Sidapa amadi central minister na di khanglamde aduga wafam asida khangba wa amana ngasai kidnap tawriba asi atai kanasu oiramdre central minister gi mayambagi machanupa oirami mathangi sinda central minister na Sidapa da tawraga Pushpa da call tahulame aduga mahata hairami ngasai gi atai phariba kidnap tawriba tu atai kanamda nate central minister gi mayambagi machanupani aduna mahak kota karimta tawganu aduga karigumba hariba nupi aduda Kaveri da karigumba makoina ejat manghanbiramba taragasu karimta tawdanaba hairam maduda Pushpa na haire central minister ga mawa laude CM Sidapa su mawa laude hairam central minister gi mayambagi machanupa aduna Pushpa da lupa crore 10 pinaba hairami aduda Pushpa na lupa crore 10 ga loilena mahakki kilometer duda laktuna matomda laknaba haibaduna ma matomda laklami aduga kilometer adudagi Pushpa na magi nongmai edu satoktuna fire tawrami aduda CM central minister gi macha mayambagi machanupa dana hairami nangi nachanupi dugi makukta nongmai point tawraga thammi aduna nang
ꯌꯥꯝꯅ ꯐꯤꯡꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯄꯥꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯄꯨꯁꯄꯥꯁꯦ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯞ ꯇꯥꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯄꯨꯁꯄꯥꯒꯤ ꯃꯈꯣꯡꯁꯨ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯈꯔ ꯇꯞ ꯇꯞꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯀꯥꯕꯦꯔꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯇꯨꯅ ꯀꯥꯕꯦꯔꯤꯕꯨ ꯃꯈꯣꯏꯅ ꯀꯥꯕꯦꯔꯤꯒꯤ ꯃꯐꯤ ꯃꯔꯣꯟꯁꯤꯡ ꯂꯧꯊꯣꯛꯅꯅꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯀꯥꯕꯦꯔꯤꯒꯤ ꯏꯖꯠ ꯑꯗꯨ ꯂꯧꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯄꯨꯁꯄꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯅ ꯃꯥꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯆꯣꯡꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯅ ꯃꯌꯥꯅ ꯆꯤꯛꯊꯠꯇꯨꯅ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯑꯗꯨ ꯍꯥꯟꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯨꯠꯁꯨ ꯀꯛꯊꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯡꯗꯨꯅ ꯌꯥꯟꯗꯨꯅ ꯇꯥꯟꯅꯔꯒ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯃꯤꯅꯤꯁꯇꯔꯗꯨꯒꯤ ꯃꯌꯥꯝꯕꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯁꯨ ꯄꯨꯁꯄꯥꯅ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯕꯒꯤ ꯃꯆꯥꯗꯨꯁꯨ ꯄꯨꯟꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯨꯁꯄꯥ ꯃꯌꯨꯝꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯑꯗꯨꯗ ꯄꯨꯁꯄꯥꯒꯤ ꯃꯌꯥꯝꯕ ꯃꯨꯔꯂꯤ ꯄꯨꯁꯄꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯨꯔꯂꯤꯕꯨ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯥꯕꯦꯔꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟꯁꯨ ꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯁꯄꯥꯅ ꯃꯍꯥꯛꯀ ꯎꯅꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯁꯄꯥ ꯀꯥꯗꯒꯤ ꯃꯍꯥꯛꯄꯨ ꯎꯅꯕ ꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯨꯔꯂꯤꯅ ꯍꯥꯏꯔꯛꯏ ꯀꯥꯕꯦꯔꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯄꯨꯁꯄꯥ ꯑꯪꯀꯜ ꯑꯁꯤ ꯂꯨꯍꯣꯡꯕ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯥꯟꯗꯞꯇ ꯐꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯕꯔꯂꯤꯅ ꯄꯨꯁꯄꯥꯗ ꯍꯥꯏꯔꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯀꯥꯔꯗ ꯑꯁꯤꯗ ꯏꯃꯥꯒꯤ ꯃꯃꯤꯡꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯅꯪꯒꯤ ꯃꯃꯤꯡꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯏꯆꯥ ꯑꯃꯁꯤꯗꯪꯒꯤ ꯃꯃꯤꯡ ꯋꯥꯠꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯄꯨꯁꯄꯥꯁꯦ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯨꯁꯄꯥ ꯀꯞꯄꯗꯨꯗ ꯂꯣꯏꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯄꯨꯁꯄꯥꯅ ꯑꯁꯨꯝꯅ ꯀꯞꯄ ꯑꯁꯦ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯅ ꯎꯗ꯭ꯔꯤ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯁꯄꯥꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯀꯥꯕꯦꯔꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯑꯦꯟꯖꯣꯏ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯌꯨꯝꯗꯗꯤ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯁꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯁꯣꯝꯗ ꯑꯁꯤꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯁꯄꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯨꯔꯂꯤꯒꯤ ꯂꯨꯍꯣꯡꯐꯝꯗ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯨꯅ ꯄꯥꯔꯁꯦꯜ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯥꯔꯁꯦꯜ ꯑꯁꯤ ꯃꯅꯨꯡꯗ ꯕꯣꯝ ꯑꯃ ꯐꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯗꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯕꯣꯝ ꯑꯗꯨꯕꯨ ꯔꯤꯃꯣꯠ ꯑꯗꯨ ꯅꯝꯗꯨꯅ ꯄꯨꯁꯄꯥꯒꯤ ꯃꯌꯥꯝꯕ ꯃꯨꯔꯂꯤꯒꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯕ꯭ꯂꯥꯁ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯕꯨ ꯂꯣꯏꯕꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯄꯨꯁꯄꯥ 3 ꯑꯦꯅꯥꯎꯟꯁ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯁꯄꯥ 3 ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯨꯁꯄꯥ ꯗ ꯔꯦꯝꯄꯦꯖ ꯀꯧꯏ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯕꯨ ꯇꯥꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯣꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯣꯡꯃꯛꯅ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ, ꯕꯥꯏ ꯕꯥꯏ꯫